Lakhipur Online Putoksaba April ki tang taramathoi Thangzen Mit ki Khomjinba Pao tabirasi Ahan bada maroi Pao Assam gi metric parikha gi result ngarang lauthokre chada marfutra nipan dasamik manga phangduna bazali gi Jyotirmoy dasna Assam rajya ki khwagi makok thongkhre Trong laubi ki tamthiraba thodogadubu maigei kaya dagi pendaba phongdoknarakle Ukrulda laloba singi marakda nongmai kapnabagi thodokta chaithorokpa maruna panduna BSF jawan ama leikidre amasung Bangladesh Manipuri Sahitya Sangsad Bamsasna Manipuri Bhasha Utsab lisingani ka kuntaruk pangthokre Haujik mapungoi bapau tabirase Assam State School Education Board ki makhada chahi asigi metric exam ki result ngarang lauthokre handaki metric exam asida bozali ki pathar kuchi Sankardev Sisu Niketan gi Jyotirmoy dasna chada marfutra nipan dasamik manga phangtuna rajya ki first position ki mafam kankhre Bishwanath ki hawai janda leiba Ambika Giri Rai Chaudhuri Jatiya Vidyaloy ki mahiroi Akankha Bhuyana anisuba aduga Dibrugarh ki Little Flower Higher Secondary School ki Jia Farha Islamna ahum suba position amasung Nolbari ki Little Flower School ki Surjit Akhtar na mari suba position phangkhre chahi asigi metric exam da apunba mahiroi lakh mari ka lising kunthra nipan chamga ga humpu manga exam thakhi Masigi manungda first division da mahiroi lising marfu manga ga chamaga marfu mapan second division da lakh amaga lising yangkai ga chamaga humpu taret amasung third division da mahiroi lising nipu taru ka chahum ga nipu manga pass tauki hadnaki apunba pass tawbagi chang chada humpu manga dasamik taruk ani oiki nupa masagi pass tawbagi chang na humpu taret dasamik taret nipan amasung nupi machagi pass tawbagi chang na humpu humdai dasamik mapan taruk oiki mahiroi khwaidagi yamna pass tawduna chada marfu nipan dasamik ani ahum phangbaga loinana Dima Hasau jilana ahanba mafam kankhre chada marfu mari dasamik suino nipan phangduna Sibsagar jilana ani suba aduga humbutra nipan dasamik taruk nipan phangduna Dibrugarh jilana ahum suba mafam da leire amaronda Barak Tampak jila ahum gi metric exam gi result ki matungina Sribhumi jilana rajya gi manungda tarataruk suba mafam kalli Sribhumi jila gi pass tobagi chang chada humbutaruk dasamik ani taruk ne Barak Tampak jila ahum gi manungda Sribhumi jilana ahanba mafamda anisubada pass tobagi chang yangkai mathoi dasamik nipanama oikiba bhaila kandina anisubada aduga Kasar jilana sada nipumapan dasamik ama ahum phangduna Barak Tampak asigi oina Kasar jilana ahum suba mafamda leire amaromda metric exam gi answer script amukhana check tawningba mahiroi singi damak lakliba April gi tang 12 portal hangdoklagani subject ahumda fail tawba natraga apunma mark chamaga humbutra phangba mahiroi singna compartmental exam thanabagi damak masigi damak athuba matamda portal hangdoklagani haire haukiba April gi tang 3 Manipur gi Moirangi Trong Laubida chahi nauriba angang ani oinam tomthin amasung oinam yaisna anibu bom kapsenduna hatkiba aduga mahakya pokpi mamabuna Pibam thina soga pandangan kibagi tamthiraba thodogadubu Kasar Binakandi Part 1 gi Mairapai gi member singalunana Binakandi Youth Club Binakandi Part 1 Self Help Group amadi Panthoibi Self Help Group ki member sing nangarang Yasang lakpa matamda Laikhitrabagi thawaina lairamne da ingna chakna lairuna bathoni jaki loinana Manipur Sarkar amasung Bharat Sarkar gi mafamda pendaba phongdokladuna Binakandi gi thongkhongda leiriba Ningtam Lanmi Sagapam Oja Gauro gi mitam mamangda Aikhoi achumba wail pami Manipur da ing tappa amadi santi hanjilhalu Ima lebakna yaifare haiba kholaulaw ki haina Binakandi Youth Club ki President Ingudam Nilbir Mairapai gi Maigedagi Rohini Devi Self Help Group ki Maigedagi Moirangthem Manjita amasung Moirangthem Sobitana khanghalakle Manipur ki Konglaubi awang lekai da thokiba thaba angang ani leikidabagi thobokda kaina maisa langbaduda ekoi mayamsu ima laibaki damakta charu jajagi haiba loinana leikidaba jani gi hawaina lairamlenda ingna chap ingna chingna leirunabagi damakta maira amount tam kachaduna icha singi nungai jai phaba mapuri nakta ina leikidaba haibagi amatta oiba pandamda Binakandi Part 1 gi Mairapai bi Ima Indo Seleb Group ki
isong imanabi mayam amadi club ki mayam loinana aikoina ngasi mafam asida punna mayam awaba khongdok jabaga loinana jani ki damakta mapugi napte inna laina bagi damakta khoni jaboina ngasi aikoi mayam mafam asida capture Admission Hauzare Puri Sabang Kalachan Senior Secondary School Singirbon Kasarda Higher Secondary Arts the Ming Chambituna Mahiru Singi Tungi Lambi Sengbat Piu English Political Science Economics Amasung History Subject Kaloinana MIL Subject Alternative English Manipuri Bengali Amasung Hindi Lobogi Kudong Sapa Thamsari Mingjal Sel Lauzeroi Experience Lairaba Oja Singa Tambitak Piriba Bannamati strike ki mami taldrapa Sahar gi nilkhong badagi yamna ingna chikna leiriba mamang chatta afaba mahiroi kya puthokraba school asida ming chanbina na bagi damak lengsin biragu Puri Sabang Kalachan Senior Secondary School Singirbon Kasar aku pamarol gi damak mobile number 9957796605 number asida pau kobiraknaba nolunganing singlagdi Manipur gi Tronglaubi Khungangda thokiba Lakhidraba angang ani oinam tomthin amadi oinam yaisna makoi ani gi thawaina mapugi leikolda ingna chikna leiruna bagi thoni jakhiba ka loinana tamthireba thodok sigi matangda yaningdaba phongdok bagi tharomama amsu Lakhipur District Committee na sinduna binakandi part 2 da leiba leimarembi Indo Prabhagi statue gi mamangda candle light vigil ama pangthokre thoramda amsu Central Committee gi General Secretary Mutum Thoiba United Club Organization Lakhipur gi President Khaidim Kanta Amsu gi former President Nongpok Lakpam Nandamohon Amsu Lakhipur District Committee gi President Sagapam Bishop Amadi Amsu Lakhipur District Committee gi General Secretary Kisan Haurangbam na chingba Executive Members singna sarugya ki haina Amsu Lakhipur District Committee gi Information amasung Publicity Secretary Amarjit Arambam gi Cherola sina hairi Haukiba April ki tang taret Manipur ki Bisnupur District ki Tronglaubi Khungangda thokiba tamthiraba thodokta bom kapsilaktuna yum manungda tumduna leijariba pigliba machil manaw ani bu tamthina hatpikiba amadi makha tarakpada miyam gi khongjangda miyoi ahumbu security gi nongmaina kapkibagi thodok asibu thamoi sokna pendaba phongdokladuna ngarang April ki tang tara irai nimitta Lakhipur Khuman amadi Khuman Maira Paibi Lupsingna punna Silangduna Kuman gi Mahadev Laisangda Maira Amadi Hailei Katuna Laikhidrabagi Thawaina Taibang Mapugi Nakta Ingna Chingna Leiruna Bathauni Jaki Luinana Asigumba Tamthiraba Thodoga Sida Chenaba Miyoi Singbu Athuba Matamda Matik Chaba Ahak Pacherak Pibinaba Manipurgi CM Amadi Central Government ki Authorities Singda Appeal Tarakli Taran Jai Numit Lakhipur Kuman Maira Paibi Amasung Club Kuman Club adina tusanaraga koi Mahadev Mandir sida Manipur gi angang ani dugi nungaitaba oina koina jamna thamoi sokna kasu khangjadraba angang ani laigumba angang ani amasung nongmaina pandana moi ahum laitaba dugi isorda koi koina thongni jari koina Manipur bakta leiba meiteina Imphal maktada mayonda leiba meitei adi ai bali kinga te ngada le dio de de sina mayom na tumina le paula ai seti le do política ai na ga no ai saba como de che daba ani ko sarkari madakka bueno kerla kongressani Manipur gi Tronglaubi da thokiba thodoka tubu pendaba phongdokladuna ngarang numidang Jiribam District ki Gularthol Samupunbi dagi Kamranga Kuningthek phauba candle rally ama Maira Paibi Kuningthek Lamlen Atingbi amadi Samupunbi na sinduna pigliba angang anibu tamthina hatpi kibagi thodok amadi makha tarakpada miyoi ahum security gi nongmaina panduna sikibagi thawng adubu yaningdaba phongdokladuna miyam gi oiba pendaba phongdokpagi khongsadama setki
Moirangi Trong Lobida Tokiba Tamtiraba Thodogadugi Matunda Tripura Manipuri Students Federation amasung Sibjoy Cultural Welfare Society na Maira Thanduna Awaba Madipenda Bongdokre Ngarang Agartala Kelani Pointa Kinduna Lediba Hizam Irabot ki mitam Makada Kendall Thanduna Awaba Bongdoki Bagalena Thoromaduda Sibjoy Cultural Society ki Secretary Henarani Singha amasung Federation gi ahong sangbam sarita anina penda bowa pham kaya phongdoladuna wanga khi loinana thodoga sida chenaba miyoi sing matik chaba chairak pinaba dabi tauki haina agartala tagi phangba pawan sina haide Manipur gi Ukhrul district ta khulai paiba kanglup singi marakta thokiba kanba nongmai kapna bagi thodoga mada madudagi chaithorakpa nongmai baruna panduna BSF ki jawan ama laikhidre haide Lakhidraba Sigi Maming Constable Mithun Mondal Mahak 170 Battalion BSF ta thabak tawba miyoini Mahakna Ukhrul Litan area da ngarang patrolling satlingai da thodoga sithokibani haire Bangladesh Manipuri Sahitya Sangsad Bamsasna chahi khudingi pangtoktuna lakpagum handaksu Manipuri Bhasha Utsav Manipuri Language Festival lisingni ka kuntaru ngarang April gi tang tara Adampur Bazar, Kamalganj, Maulavi Bazar da laiba Tetoi Gaw Rasid Uddin Ucca Bidyaloy gi meeting sangda pangthokre Imalon nangang bangam labasu iba pabangam dabagi awaba koknana bagi amati Meitei Mayak masak hangan bagi pandamda Imalon gangsi Imalon na isi Imalon nungsi si haiba wakhalon asida Bamsasna simduna pangthokiba Imalon utsab adugi manungchanna Mahiroi marfu mangaramna Meitei Mayak amati Bangla Mayak na Manipuriron na pangthokiba Changyengda sarugyakhi Bamsas ki Vice President Lechombam Prasanta Kumarna Tharomapu oiduna pangthokiba Neina Tharomaduda Patriotic Writers Forum PAWF Manipur ki Secretary Rakesh Naurem Nabakumar Oina Y Bhagya Chandra CH Sangita Sagnai Rabi Folk Singer Benita Laisram amadi Senior Teacher Y Ranjit Nachingba Akhanaba Miyoi Singna Tharomaduda sarugyakhi Naina Tharomaduda Bamsas ki General Secretary Namram Sankar Hiron Foundation ki Silpi Konthaujam Manipuri Library and Research Center ki founder Ayakpam Anju Hamom Prabit amadi Atei Masaknaiba Scholar Kayana Wangangkhi Thorom gi anisuba tangkakta Mahiroi Singh exam da Makok Matang Taraba Singda Mana Matum Pidunai Kaikomna ki haina Bamsas ki General Secretary Namram Sankar gi Pau amada haire Lakhipur Online Channel asibu yengbiri basingna Pau asibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maroiba Pau amukhanna Assam gi metric parikha gi result ngarang laukthokre chada marfutra nipan dasmik manga phangduna Bazaligi Jotirmoy Dasna Assam Rajya ki khwagi makok thongkhre Trong Laubi ki tamthiraba thodogadubu maigei kayadagi pendaba phongdoknarakle Ukhrul da laloba singi marakda nongmai kapna bagi thodokta chaithorokpa maruna panduna BSF jawana ma laikhidre amasung Bangladesh Manipuri Sahitya Sangsad Bamsasna Manipuri Bhasha Utsav lisingani ka kuntaruk pangthokre Lakhipur Online YouTube channel gi pau sandok chaba ngasigi wenadi matang asida loijare